ꯂꯩꯄꯥ ꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯀꯦꯑꯦꯟꯑꯦꯒꯤ ꯀꯦꯗꯔ ꯇꯔꯦꯠ ꯐꯥꯒꯠꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯉꯥꯏꯀꯣꯠ ꯄꯤꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯣꯜ ꯀꯥꯎꯀ꯭ꯋꯥꯜ ꯚꯤꯂꯦꯖꯇ ꯊꯤꯕ ꯍꯨꯝꯕ ꯊꯕꯛ ꯆꯠꯊꯕꯗ ꯀꯦꯑꯦꯟꯑꯦꯒꯤ ꯀꯦꯗꯔ ꯇꯔꯦꯠ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯁꯥꯏꯈꯣꯒꯤꯟ ꯍꯥꯎꯀꯤꯞ ꯒꯤꯒꯤꯟ 38 ꯉꯝꯂꯦꯟꯃꯥꯡ ꯃꯥꯇꯦ ꯃꯥꯡꯌꯣ 15 ꯊꯥꯡꯂꯦꯟꯃꯥꯡ ꯍꯥꯎꯀꯤꯞ ꯃꯥꯡꯕꯣꯏ 18 ꯖꯝꯈꯣꯁꯩ ꯍꯥꯎꯀꯤꯞ ꯁ꯭ꯔꯤꯐꯨ 32 ꯂꯨꯈꯣꯂꯥꯟ ꯈꯣꯡꯁꯥꯏ ꯂꯥꯜꯕꯣꯏ 33 ꯁꯩꯈꯣꯃꯥꯡ ꯍꯥꯎꯀꯤꯞ ꯁꯩꯃꯥꯡ 15 ꯃꯪꯈꯥꯊꯥꯡ ꯀꯤꯞꯖꯦꯟ ꯃꯃꯥꯡ 35 ꯑꯦꯝꯑꯦꯜꯑꯦ ꯈꯨꯗꯤꯡꯃꯛ ꯁꯤꯑꯦꯝ ꯑꯣꯏꯕ ꯌꯥꯗꯕꯅ ꯀꯠꯊꯣꯛꯄ ꯆꯪꯏ ꯁꯨꯁꯤꯟꯔꯣ ꯅꯥꯒꯥ ꯄꯤꯁ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯀꯃꯤꯇꯤ ꯂꯥꯡꯒꯣꯜꯅ ꯁꯤꯟꯗꯨꯅ ꯂꯨꯏꯉꯥꯏꯅꯤ 2025 ꯅꯥꯒꯥ ꯁꯤꯠ ꯁꯣꯌꯤꯡ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯉꯁꯤ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯃꯥꯎ ꯄꯥꯎꯃꯥꯏ ꯕꯞꯇꯤꯁꯠ ꯆꯔꯆꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯃꯔ KFNPD ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯔꯣ IGP ꯑꯣꯟꯁ ꯗꯥꯛꯇꯔ RK ꯃꯣꯏꯕ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨ ꯃꯔꯤꯡ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯕꯥ ꯆꯤꯡꯗꯨꯅ ꯑꯁꯦꯡꯕ ꯃꯩ ꯍꯧꯗꯨꯅ ꯍꯧꯗꯣꯛꯈꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯐꯨꯔꯨꯞꯁꯤꯡꯒꯤ ꯖꯒꯣꯏ ꯏꯁꯩꯁꯤꯡꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯂꯩꯇꯕ ꯌꯥꯗꯦ ꯃꯁꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯑꯔꯥꯞꯄ ꯈꯨꯜꯁꯤꯡꯗ ꯄꯣꯠꯆꯩ ꯊꯥꯔꯤꯕꯁꯤꯡꯒꯤ ꯌꯦꯡꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖ ꯑꯁꯤꯁꯨ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯇꯝꯄꯥꯛꯇ ꯂꯩꯕꯗ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯟꯃꯤꯟꯅꯔꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯥꯕꯤꯔꯕ ꯑꯃꯗꯤ ꯏꯕꯤꯔꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯕꯥꯏꯕꯜ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯛꯄꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤꯕꯅꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯈꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯤꯡꯂꯨꯕꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯛꯂꯤꯕ ꯃꯐꯝ ꯈꯨꯜ ꯑꯗꯨꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯄꯒ ꯃꯄꯥꯟ ꯂꯝꯗ ꯏꯟꯚꯦꯁꯠ ꯇꯧꯅꯕ ꯍꯥꯟꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯇ꯭ꯔꯦ ꯃꯄꯥꯟ ꯂꯝꯗ ꯏꯟꯚꯦꯁꯠ ꯇꯧꯔꯨꯕ ꯀꯌꯥ ꯑꯃ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯏꯁꯥꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯕꯗꯤ ꯑꯋꯥꯕ ꯑꯁꯤ ꯍꯟꯊꯒꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯁꯤꯡꯗ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯂꯥꯛꯀꯅꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨ ꯉꯥꯛ-ꯁꯦꯟꯕ ꯃꯊꯧ ꯇꯥꯏ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯨꯕ ꯀꯊꯣꯔꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁꯨꯁꯤꯜꯔꯣꯅ ꯍꯥꯏ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯌꯣꯜꯗ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯍꯥꯞꯈꯤꯕ ꯑꯗꯨꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛꯅ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯤ ꯂꯤꯗꯔꯁꯤꯡꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯅ ꯑꯣꯏꯒꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯑꯦꯝꯑꯦꯜꯑꯦ ꯈꯨꯗꯤꯡꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯗꯕꯅ ꯀꯠꯊꯣꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ 2017ꯗ ꯏꯁꯥꯗ ꯃꯤꯅꯤꯁꯇꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈꯟꯗꯨꯅ ꯀꯠꯊꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯛꯅꯁꯨ 2022ꯗ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛ ꯐꯪꯈꯤꯕꯅꯤ ꯑꯦꯝꯑꯦꯜꯑꯦ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯁꯤꯑꯦꯝ ꯑꯣꯏꯕ ꯌꯥꯕꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕꯅꯤ ꯍꯥꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯨꯟꯅꯕꯒꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯉꯥꯛꯀꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯈꯜꯂꯤ ꯃꯤꯌꯥꯝꯅꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯨꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯐꯝ ꯊꯥꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯈꯟꯗꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯜꯂꯕꯗꯤ ꯏꯔꯥꯡ ꯂꯩꯇꯅꯕ ꯐꯝ ꯊꯥꯗꯣꯛꯀꯦ ꯈꯟꯗꯨꯅ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯝ ꯊꯥꯗꯣꯛꯂꯒ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯒꯅꯤ ꯈꯟꯕꯒꯤ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯨꯟꯅꯕꯒꯤ ꯂꯩꯉꯥꯛ ꯀꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯆꯍꯤ ꯑꯅꯤꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯦꯝꯑꯦꯜꯑꯦ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯕꯒ ꯏꯔꯥꯡ ꯍꯧꯅꯕ ꯁꯤꯟꯕ ꯀꯥꯡꯕꯨꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯔ ꯂꯩꯔꯛꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥ ꯄꯥꯎ ꯐꯥꯎꯅꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯊꯥꯔꯛꯄ ꯍꯦꯛꯇ ꯍꯧꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯗꯨꯅ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯄꯥꯝꯂꯕꯁꯨ ꯇꯪꯗ
ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗ꯭ꯔꯦ ꯈꯜꯂꯕꯗꯤ ꯐꯝ ꯊꯥꯗꯣꯛꯀꯦ ꯈꯟꯗꯨꯅ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ IGP of ꯗꯥꯛꯇꯔ R.K. ꯃꯨꯏꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯒꯤ ꯂꯨꯏ ꯉꯥꯏꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯅꯕ ꯐꯦꯁꯇꯤꯕꯦꯜ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯧ ꯀꯨꯝꯕ ꯌꯥꯔꯦ ꯑꯃꯗꯤ ꯆꯤꯡꯗ ꯑꯣꯏꯔꯒꯅ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯧ ꯍꯨꯟꯒꯗꯕꯅꯤ, ꯐꯧ ꯍꯨꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯀꯨꯝꯕ ꯌꯥꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯇꯝꯁꯤꯅ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡꯉꯩꯗ ꯐꯧ ꯂꯤꯡꯂꯕ ꯃꯇꯨꯡ ꯂꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯟꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯗ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ꯫ ꯐꯧ ꯊꯥꯕ, ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗꯁꯨ ꯃꯔꯨ ꯍꯨꯟꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯜꯁꯤꯡꯁꯨ ꯍꯩꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯀꯜꯆꯔꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯅꯤꯄꯨꯔꯗ PR ꯊꯝꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯟꯕꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤ ꯊꯥꯔꯒ 11ꯔꯛ ꯁꯨꯕ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯨꯝꯖꯥ 1967ꯒꯤ ꯖꯅꯨꯋꯥꯔꯤ 12ꯗꯅꯤ꯫ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯑꯁꯤ ꯅꯨꯃꯤꯠ 64 ꯊꯝꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯃꯥꯔꯆ 19ꯗ ꯂꯧꯊꯣꯛꯈꯤ꯫ PR ꯊꯝꯈꯤꯕ ꯆꯍꯤ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯝꯖꯥ 1967ꯒꯤ ꯑꯣꯛꯇꯣꯕꯔ 25ꯇꯒꯤ ꯃꯊꯪ ꯆꯍꯤ ꯀꯨꯝꯖꯥ 1967ꯒꯤ ꯑꯣꯛꯇꯣꯕꯔ 25ꯇꯒꯤ ꯀꯨꯝꯖꯥ 1968ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯐꯥꯎꯕ ꯅꯨꯃꯤꯠ 113 ꯐꯥꯎꯕ ꯊꯝꯈꯤ꯫